Matamgi Manipuri Wari channel asibu tabiriba khwain pomnamakpo taram Nungcthoi ngasi sumahau sangom 21st Centurygi Machaibemma kuntaruk suba tangkak amok puduna langchari mayam punna taminarasi mayam do tingak poiring de loi neng lekle sangthanu dinga haktuda mihol de lawai de honkhre ngasai makai lakpagi lambida amuk do ni hainbagi thajaba leirudraba tonganba malangpan amada khongdarak bagum leiringai tanjani ikaibana hainingba kaya leirabaso hangbang amjada mitneyeng neyengda jambala mamon tawjaba natta adobo duklumba poiregi wahai paring atenba domana ngamnamang thugai bigre khangaude midluani do ira hauduna yenglakli poirebo poirei namangda tongbani chance na gari do thauraga maningdana breden sangthano madi langam tongbani poirei nokfet tawraga wado makha samtharakle luhongdrigai nupa nupi anina yum amatada punna leiminaba midai akhoi chatnabi nate aduna luhongdrigai matam khara asidi napu thoibagida isu leinaga punna helasi athubada luhongnaba ipuna singani madugi damak nakhoina matha karisu saru nasai makai poirei do wam tangangda tamin leimani made wakal mayam asi khali boide hanana khanbe ama khalaba matung hairak wa oidoini mayam do sor khare hondokle hojiktada Maroina Breden amadi singthanu anido Breden singthanu gi makutto tapna pairakle kana sa paisin de makutto taplak nungsina pamuna pairakpani singthanu tathak pangniba mit anido na tingak Breden deng lakle Breden dengakte langam da onsin do na hangle kaka kana noi puthoi bhai ba noi pupugi lona dinaba marukni masunu pi masulai bani ibe mahoiga longa hoigadra Breden gantari haibako makokto nomle machinagi sor asangba mahondokduna mamangda mapu hoiromda tumin yengle maiduda expression amta utte asumna yumda changdabi thoibo haigida oina gari do thauduna lakle toina la ambado handa khangna lepabani thoibo haida lakpado gari do gate khamnaga oirina thoibabo phone tawduna gate hanghalaba matung manungna thaujilakle laina so wheelchair do makona mathante injaranga mangolda le Pori hoiso mari gari dagi kum tharakle singthano di pura sangsara ma oire gari na mana orimbado gyanmen tada koirei leituna yengle wakalna mangna daibangna haiba wahangna koktuda huru ungdana leire anoba ani yawarpaduda thoibaga lenanga miding famdo singthanunga Breden ga da thamlagle thoibadu nogladuna koirei dengnaga kaino ni ta yam thajadana masak khangdaba mayam am so yawri ni toise Wari sanok na doon na itago wari sananda bayadaba khara leire handak titaw gi mating khara logjaba dari isuno pa yaiba Breden do ni se wari pumbali do na khanghalli wari pumba khanglaba matung singthana mo matam khara thambada yanare mayam sanong na sakhang mai khangnare leina gi rom dani singtha tumin phamle phamung machida mamine koirei leido na yengle Breden ga chance kana sofandu da phamle hauji Breden se hanagi aikoina khangba Breden do oidrabani wangang bada ban leitaba haido oirabani leina ga mangadi jana bada loirabani nga hagdoda leina chance te yengna duna dangna nungti la amaga marakta chaple khrido nena na pathi bu chatui boire adu chatpado hairam yadro nabuk na phatiso kai hairam dene phone number so liktana haidokte angak paji bani ne ibungo nangse chance to mani aidi aina chatpa khotpa nangona ga do hairam deiba Hakachaye nang lagdabado adugi kaino khangdin nachin kukanduga wangangine na ngasai dai sorfa hola maroine honinge ko si honingje ko si ngangninga dingang aingondagi energy tingjabani nangonai tingmanati yari nachindo kusini harise nananu tadra Breden maya umsinba kawa makai amada mukeng mamit anido lawthok don yengni ahan bani magi tamchong na somna napi maga onsen aduna ngangnaba maram chada bawada chance onsen duna kanu tamcho nangdem hongamena ai wakhan khara khale hoje phata boy doira aran boy doira chance Breden da among onsen duna now yam taring de ko noni mok jamane leina so pring tawduna yaw select de bro leina yam base aina koirage ne khallini mana noni ni humni egi nang talang ta base ai wagi taw aduna waba phanaba aima koradoni Jones phamambadai puk hawgalaga mapana thokre Breden nokladuna mayambada mukiyeng leina da muking tawraga hairakle
ꯑꯗꯨꯗꯤ ꯏꯇꯩꯃ ꯀꯧ ꯇꯥꯔꯦ ꯑꯩꯅ ꯏꯇꯩꯃ ꯑꯩꯈꯣꯏ ꯇꯝꯆꯧꯒꯤꯗꯣ ꯌꯥꯔꯕꯅꯤ ꯃꯥꯅ ꯋꯥ ꯉꯥꯡꯗ꯭ꯔꯕ ꯌꯥꯔꯕꯅꯤ ꯄꯣꯖꯤꯇꯤꯚ ꯔꯦꯁꯄꯣꯟꯁꯅꯤ ꯄꯤꯔꯝꯃꯤꯗꯣ ꯑꯁꯦꯡꯕ ꯌꯥꯏꯔꯣ ꯍꯥꯏꯁꯦ ꯌꯥꯔꯕꯅꯤ ꯃꯤ ꯑꯁꯦꯡꯕꯩ ꯑꯁ ꯑꯗꯨꯗꯤ ꯕꯤꯠ ꯌꯥꯝ ꯌꯥꯎꯔꯣꯏꯍꯦ ꯀꯩꯒꯤꯅꯣ ꯃꯥꯅ ꯄ꯭ꯔꯄꯣꯄ ꯍꯥꯏꯁꯜꯂꯛꯏꯁꯤꯅ ꯃꯒꯨꯟ ꯑꯝꯇ ꯌꯥꯎꯗꯦꯃꯤ ꯃꯥꯒꯤ ꯋꯥꯗꯨꯗ ꯕ꯭ꯔꯦꯗꯦꯟꯗꯣ ꯅꯣꯛꯂꯛꯂꯤ ꯑꯅꯤꯗꯣ ꯁꯤꯡꯊꯥꯅꯨꯅ ꯂꯩꯔꯤꯕ ꯐꯃꯨꯡ ꯂꯩꯕ ꯑꯗꯣꯝꯗꯨꯗ ꯑꯃꯨꯛ ꯂꯥꯛꯏ ꯁꯤꯡꯊꯥꯅꯨ ꯇꯤꯡꯉꯛ ꯂꯩꯅꯥ ꯗꯦꯡꯂꯛꯂꯤ ꯉꯁꯥꯏ ꯃꯈꯩ ꯌꯦꯡꯉꯤꯁꯤ ꯃꯥ ꯍꯧꯖꯤꯛ ꯐꯥꯎꯕ ꯉꯛꯄ ꯐꯠꯇ꯭ꯔꯤꯕꯅꯤ ꯑꯁꯤꯒꯨꯝꯕ ꯁꯪꯁꯥꯔ ꯑꯃꯗ ꯂꯩ ꯍꯥꯏꯕꯁꯤ ꯊꯥꯖꯅꯕ ꯍꯣꯠꯅꯕꯗ ꯕ꯭ꯔꯦꯗꯦꯟ ꯁꯤꯡꯊꯥꯅꯨꯒꯤ ꯉꯛꯇ ꯍꯥꯏꯐꯦꯠ ꯂꯦꯡꯒꯣꯜꯂꯗꯨꯅ ꯏꯇꯩꯃ ꯑꯩꯈꯣꯏ ꯁꯅꯥꯁꯦ ꯏꯇꯩꯃꯅ ꯈꯔ ꯁꯦꯝꯕꯤꯔꯣ ꯃꯣꯗꯤꯐꯥꯏꯠ ꯈꯔ ꯇꯧꯊꯣꯛꯄꯤꯗ꯭ꯔꯗꯤ ꯃꯥ ꯌꯥꯔꯔꯣꯏꯕ ꯁꯅꯥ ꯏꯆꯦꯀꯣ ꯑꯩꯈꯣꯏ ꯇꯝꯆꯧꯒꯤ ꯏꯇꯩꯃ ꯑꯣꯏꯗꯣꯏꯅꯤ ꯁꯤꯡꯊꯥ ꯕ꯭ꯔꯦꯗꯦꯟꯅ ꯀꯣꯜꯂꯛꯂꯤꯕ ꯃꯈꯨꯠꯇꯣ ꯏꯟꯊꯣꯛꯂꯒ ꯂꯩꯅꯥ ꯗꯦꯡꯂꯛꯂꯤ ꯏꯆꯦ ꯍꯥꯎ ꯍꯥꯏꯔꯛꯑꯣ ꯁꯤꯡꯊꯥꯅꯨ ꯕ꯭ꯔꯦꯗꯦꯟ ꯗꯦꯡꯂꯒ ꯃꯆꯤꯟꯗꯨ ꯄꯦꯔꯤ ꯄꯦꯔꯤ ꯇꯧꯔꯗꯨꯅ ꯑꯩꯁꯦ ꯁꯤꯗ ꯂꯩꯕ ꯌꯥꯔꯣꯏ ꯍꯥꯏꯔꯛꯑꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯕ꯭ꯔꯦꯗꯦꯟꯗꯣ ꯈꯨꯝꯗꯦ ꯃꯃꯤꯠ ꯀꯨꯞꯇ ꯃꯤꯠꯃꯥꯡꯗ ꯄꯦꯔꯤ ꯃꯥꯕꯨ ꯌꯦꯡꯂꯤꯕꯤ ꯑꯗꯨꯗꯒꯤ ꯃꯤꯠꯐꯝ ꯍꯣꯡꯗꯦ ꯂꯩꯅꯥ ꯅꯣꯛꯐꯦꯠ ꯇꯧꯔꯗꯨꯅ ꯀꯩꯗꯧꯕꯩ ꯍꯥꯏꯗꯣꯏꯅꯣ ꯍꯥꯏꯗ ꯍꯥꯏꯔꯒꯅꯦ ꯀꯣꯔꯠꯇ ꯀꯦꯁ ꯇꯧꯔ ꯂꯣꯏꯔꯦ ꯍꯧꯖꯤꯛꯇꯤꯅꯦ ꯅꯨꯄꯤ ꯑꯃꯒꯤ ꯔꯥꯏꯠ ꯌꯥꯝ ꯆꯥꯎꯈ꯭ꯔꯖꯥꯠꯅꯤ ꯁꯤꯡꯊꯥꯅ ꯃꯃꯤꯠꯇꯨ ꯐꯠ ꯀꯨꯞꯂꯒ ꯂꯩꯅꯥꯗ ꯑꯃꯨꯛ ꯕ꯭ꯔꯦꯗꯦꯟꯗ ꯑꯃꯨꯛ ꯌꯦꯡꯂꯛꯂꯤ ꯕ꯭ꯔꯦꯗꯦꯟꯗꯨ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯂꯩꯅꯥ ꯗꯦꯡꯗꯨꯅ ꯏꯇꯩꯃ ꯅꯅꯥꯎꯗ ꯆꯥꯟꯁ ꯑꯝꯇ ꯂꯩꯅꯥꯗꯨ ꯒ꯭ꯌꯥꯟ ꯇꯥꯔꯗꯨꯅ ꯅꯣꯛꯃꯤ ꯃꯄꯥꯅ ꯋꯤꯜ ꯆꯤꯌꯔꯗꯨꯒ ꯊꯣꯛꯈ꯭ꯔꯦ ꯁꯤꯡꯊꯥꯅꯨꯗ ꯄꯦꯔꯤ ꯂꯩꯔꯤꯕ ꯁꯛꯐꯝꯗꯣ ꯍꯣꯡꯕ ꯉꯝꯗꯦ ꯕ꯭ꯔꯦꯗꯦꯟ ꯂꯩꯅꯥꯅ ꯊꯣꯡꯒꯤ ꯋꯥꯡꯃ ꯍꯦꯛ ꯂꯥꯟꯈꯤꯕꯒ ꯁꯤꯡꯊꯥꯅꯨꯕꯨ ꯆꯦꯠꯅ ꯃꯊꯥꯗ ꯆꯤꯡꯁꯤꯟꯗꯨꯅ ꯀꯣꯜꯂꯤ ꯁꯤꯡꯊꯥꯗꯤ ꯈꯪꯕꯨ ꯈꯪꯂꯤ ꯃꯥꯅ ꯇꯧꯔꯛꯂꯤꯕꯗꯣ ꯋꯥꯈꯜ ꯂꯤꯁꯤꯡ ꯈꯜꯂꯒ ꯏꯝꯐꯥꯜ ꯌꯧꯔꯗꯤꯅ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯈꯟꯖꯔꯕ ꯋꯥꯈꯜ ꯃꯌꯥꯝ ꯑꯃ ꯃꯇꯝ ꯈꯔꯒꯁꯨ ꯈꯟꯈꯣꯏꯅ ꯈꯥꯝꯕꯤꯔꯤ ꯇꯧꯔꯤꯁꯤ ꯈꯥꯝꯃꯁꯨ ꯀꯩꯁꯨ ꯀꯥꯏꯕꯗꯤ ꯂꯩꯇꯦ ꯑꯗꯨꯗ ꯑꯩꯒꯤ ꯁꯅꯥꯁꯦ ꯃꯤꯠꯃꯥꯡꯁꯤꯗ ꯑꯗꯨꯝ ꯊꯝꯅꯤꯡꯉꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯊꯥꯗ ꯇꯨꯃꯤꯟ ꯂꯩꯔꯤꯕꯤ ꯑꯗꯨꯕꯨ ꯑꯃꯨꯛ ꯄꯥꯝꯕꯣꯝ ꯑꯅꯤꯗꯨ ꯄꯥꯏꯗꯨꯅ ꯆꯤꯡꯊꯣꯛꯇꯨꯅ ꯃꯤꯠꯃꯥꯡꯗ ꯊꯝꯂꯤ ꯁꯤꯡꯊꯥꯅꯨ ꯑꯔꯥꯎꯕ ꯃꯃꯤꯠ ꯑꯅꯤꯅ ꯍꯦꯟꯅ ꯂꯥꯎꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯂꯤ ꯕ꯭ꯔꯦꯗꯦꯟ ꯄꯤꯁꯨꯝ ꯈꯖꯤꯛ ꯁꯨꯛꯂꯗꯨꯅ ꯁꯅꯥ ꯀꯩ ꯍꯥꯏꯒꯦ ꯇꯥꯝꯆꯥ ꯑꯩ ꯅꯪ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯉꯝꯃꯣ ꯏꯕꯥꯅꯤ ꯀꯗꯥꯏꯗꯅꯣꯃ ꯆꯦꯟꯈ꯭ꯔꯁꯤꯔ ꯍꯧꯖꯤꯛ ꯀꯩꯅꯣ ꯍꯥꯏꯁꯦ ꯆꯦꯜꯂꯁꯦꯕ ꯀꯗꯥꯏꯗꯅꯣꯃ ꯅꯣꯏ ꯌꯨꯝꯒꯤ ꯃꯤꯅ ꯑꯩꯁꯦ ꯂꯩꯃꯤꯟꯅꯕ ꯉꯝꯃꯣꯏ ꯍꯥꯏꯔꯣ ꯕ꯭ꯔꯦꯗꯦꯟ ꯃꯈꯣꯜ ꯊꯣꯛꯅ ꯅꯣꯛꯂꯒ ꯁꯤꯡꯊꯥꯅꯨꯕꯨ ꯑꯃꯨꯛ ꯀꯣꯜꯂꯛꯂꯤ ꯅꯨꯡꯁꯤꯕꯤ ꯅꯨꯡꯁꯤꯃꯜꯂꯦ ꯅꯪꯁꯦ ꯌꯥꯗ꯭ꯔꯕ ꯍꯥꯏꯔꯒ ꯕ꯭ꯔꯦꯗꯦꯟꯗꯣ ꯑꯃꯨꯛ ꯍꯟꯗꯣꯛꯇꯨꯅ ꯀꯩꯒꯤꯅꯣ ꯅꯪꯅꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤꯔꯤꯁꯤꯕꯣ ꯍꯥ ꯌꯦꯡꯉꯨꯅꯦ ꯅꯨꯡꯁꯤꯗꯕ ꯃꯄꯥ ꯑꯝꯇ ꯌꯥꯎꯗꯦꯃꯤ ꯃꯥꯏ ꯃꯆꯥꯁꯤꯗ ꯁꯤꯗꯩꯗꯤ ꯈꯔ ꯑꯃꯨꯛ ꯅꯩꯈꯠꯂꯛꯑꯗꯤ ꯃꯤꯠ ꯉꯥꯎꯕ ꯃꯌꯥꯝꯁꯤꯅ ꯌꯦꯡꯒꯦꯅ ꯍꯥꯏꯔꯛꯑꯅꯤ ꯁꯤꯡꯊꯥꯅꯨꯗꯤ ꯆꯝꯅ ꯈꯨꯝꯗꯣꯔꯛꯂꯤ ꯃꯤꯅ ꯌꯦꯡꯉꯛꯑꯗꯤ ꯇꯥꯝꯆꯥꯕꯨ ꯁꯥꯡꯒꯤ ꯈꯨꯅꯣꯛꯇꯨ ꯅꯣꯛꯅꯤ ꯍꯥꯏꯗꯥꯏꯅꯦ ꯆꯨꯝꯃꯤꯅꯤ ꯏꯍꯦ ꯂꯩꯀꯣ ꯑꯁ ꯀꯥꯎꯒꯦ ꯇꯧꯔꯤꯅꯤ ꯌꯦꯡꯉꯨꯅꯦ ꯀꯥꯎꯕ ꯌꯥꯕ ꯅꯠꯇꯦꯕ ꯃꯁꯤ ꯂꯩꯋꯥꯅꯤ ꯁꯤꯡꯊꯥꯅꯨꯗ ꯃꯉꯛ ꯈꯖꯤꯛ ꯅꯣꯟꯊꯗꯨꯅ ꯅꯣꯛꯂꯤ ꯃꯥꯒꯤ ꯑꯗꯨꯒꯤ ꯃꯤꯅꯣꯛꯇꯨ ꯎꯕꯗ ꯕ꯭ꯔꯦꯗꯦꯟꯅ ꯑꯩ ꯁꯤꯔꯣ ꯍꯥꯏꯔꯣ ꯅꯪꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯕ꯭ꯔꯦꯗꯦꯟꯒꯤ ꯋꯥꯗꯨꯗ ꯅꯣꯛꯂꯤꯕꯗꯨ ꯆꯞ ꯂꯦꯞꯂꯒ ꯕ꯭ꯔꯦꯗꯦꯟꯗ ꯌꯦꯡꯂꯗꯨꯅ ꯀꯩꯕꯅꯣ ꯇꯥꯝꯆꯥ ꯅꯪ ꯍꯧꯖꯤꯛ ꯏꯝꯐꯥꯜ ꯌꯧꯔꯛꯑꯕꯅꯤꯅ ꯅꯣꯛꯄ ꯌꯥꯗ꯭ꯔꯦ ꯅꯣꯛꯄꯁꯦ ꯑꯩꯅ ꯊꯤꯡꯕ ꯊꯝꯃꯦ ꯑꯩꯅ ꯊꯤꯡꯕ ꯂꯧꯊꯣꯛꯄ ꯃꯇꯝꯗ ꯈꯛ ꯅꯣꯛꯇꯧꯕ ꯋꯥꯈꯜ ꯇꯥꯔꯕ ꯑꯩꯅ ꯍꯥꯏꯁꯦ ꯁꯤꯡꯊꯥꯅꯨꯗ ꯒ꯭ꯌꯥꯟ ꯃꯥꯡꯕ ꯃꯈꯩ ꯌꯦꯡꯉꯒ ꯍꯥꯏꯔꯛꯂꯤ ꯅꯣꯏ ꯁꯤꯒꯤ ꯂꯝꯗꯝꯁꯦ ꯅꯣꯛꯄ ꯌꯥꯗ꯭ꯔꯥ ꯍꯥꯏꯁꯦ ꯌꯥꯗꯦ ꯃꯤ ꯑꯇꯩꯒꯤ ꯂꯣꯏꯅ ꯌꯥꯔꯁꯨ ꯅꯪꯒꯤꯗ ꯌꯥꯗꯦ ꯑꯩꯅ ꯌꯥꯗꯦ ꯀꯩꯒꯤꯅꯣ ꯍꯥꯏꯁꯦ ꯌꯥꯗꯦ ꯍꯥꯏꯔꯗꯤ ꯌꯥꯗꯦꯗꯅ ꯋꯥ ꯂꯣꯏꯔꯦ ꯁꯤꯗ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯂꯩꯅꯥꯗꯨ ꯊꯣꯡꯖꯤꯟꯗꯒꯤ ꯆꯦꯞꯊꯗꯨꯅ ꯑꯣꯏ ꯕ꯭ꯔꯗꯔ ꯍꯜꯂꯁꯦ ꯍꯥꯏꯅꯦ ꯅꯣꯏ ꯄꯨꯄꯨ ꯑꯣꯏꯅ ꯑꯣꯀꯦ ꯁꯤꯁꯇꯔ ꯊꯣꯔꯛꯑꯒꯦ ꯂꯩꯅꯥꯁꯨ ꯑꯃꯨꯛ ꯊꯣꯛꯈ꯭ꯔꯦ ꯕ꯭ꯔꯦꯗꯦꯟ ꯁꯤꯡꯊꯥꯅꯨꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯐꯖꯅ ꯂꯩꯌꯨꯀꯣ ꯑꯩꯈꯣꯏ ꯄꯨꯄꯨ ꯍꯣꯏꯒ ꯋꯥꯔꯤ ꯐꯖꯅ ꯁꯥꯟꯅꯔꯛꯀꯦ ꯑꯩ ꯁꯤꯗ ꯂꯨꯍꯣꯡꯗ꯭ꯔꯤ ꯐꯥꯎꯕ ꯅꯨꯡꯇꯤꯒꯤ ꯂꯥꯛꯀꯅꯤ ꯍꯣꯏ ꯂꯣꯟꯅ ꯆꯦꯟꯈꯤꯕꯅ ꯐꯔꯗ꯭ꯔꯥ ꯈꯪꯗꯦꯅꯦ ꯃꯨꯔꯝ ꯁꯣꯜꯂꯒ ꯍꯧꯒꯠꯂꯛꯂꯤ ꯆꯠꯂꯨꯈꯤꯒꯦꯀꯣ ꯅꯨꯡꯇꯤꯒꯤ ꯂꯥꯛꯎꯀꯣ ꯇꯥꯝꯆꯥ ꯁꯤꯡꯊꯥꯅꯨꯁꯨ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯇꯨꯅ ꯍꯥꯏꯔꯛꯂꯤ ꯕ꯭ꯔꯦꯗꯦꯟ ꯁꯤꯡꯊꯥꯅꯨꯕꯨ ꯍꯥꯏꯐꯦꯠ ꯀꯣꯟꯗꯨꯅ ꯃꯀꯣꯛꯇꯨ ꯇꯞꯅ ꯅꯟꯊꯕꯤꯔꯗꯨꯅ ꯅꯨꯡꯁꯤꯅ ꯍꯥꯏꯔꯛꯂꯤ ꯂꯥꯛꯇꯣꯏꯅꯦ ꯇꯥꯝꯆꯥ ꯅꯨꯡꯇꯤꯒꯤ ꯂꯥꯛꯇꯣꯏꯅꯦ ꯅꯪꯅ ꯅꯪꯒꯤ ꯈꯨꯟꯗ ꯂꯩꯔꯤꯉꯩ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅꯕ ꯑꯩꯕꯨ ꯆꯦꯛꯁꯤꯟꯅ ꯊꯝꯕꯒꯨꯝ ꯑꯩꯅꯁꯨ ꯑꯩꯒꯤ ꯁꯅꯥꯕꯨ ꯃꯐꯝ ꯑꯁꯤꯗ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯊꯝꯗꯣꯏꯅꯤ ꯆꯠꯈ꯭ꯔꯦ ꯕ꯭ꯔꯦꯗꯦꯟ ꯍꯣꯏꯁꯨ ꯄꯣꯏꯔꯩꯈꯣꯏꯒ ꯂꯣꯏꯅꯅ ꯁꯤꯡꯊꯥꯅꯨ ꯕ꯭ꯔꯦꯗꯦꯟ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯃꯤꯀꯨꯞ ꯈꯔ ꯃꯊꯟꯇ ꯀꯥꯗꯨꯗ ꯂꯩꯍꯧꯕꯗꯣ ꯀꯞꯅꯤꯡꯕ ꯐꯥꯎꯔꯛꯂꯤ ꯄꯤ ꯃꯔꯤꯛ ꯈꯔ ꯀꯅꯥ ꯎꯗ꯭ꯔꯤꯉꯩ ꯃꯤꯂꯨꯗꯒꯤ ꯅꯥꯟꯊꯗꯨꯅ ꯇꯥꯈꯤꯕ ꯈꯪꯍꯧꯗꯦ
ꯑꯗꯨꯕꯨ ꯏꯂꯥꯡ ꯂꯥꯡꯕ ꯂꯩꯅꯥꯡꯒꯤ ꯃꯑꯣꯡꯗ ꯃꯤꯀꯨꯞ ꯈꯔ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯗꯅ ꯐꯥꯎꯔꯝꯕ ꯊꯃꯣꯏꯒꯤ ꯋꯥꯕꯗꯨꯃꯗꯤ ꯀꯥꯎꯍꯟꯕꯤꯈ꯭ꯔꯦ꯫ ꯁꯣꯝꯗ ꯒꯥꯔꯤꯗꯨ ꯊꯧꯗꯨꯅ ꯄꯣꯏꯔꯩꯈꯣꯏꯗꯨ ꯃꯌꯨꯝꯗ ꯂꯥꯛꯂꯤ꯫ ꯒꯥꯔꯤ ꯊꯧꯖꯤꯜꯂꯛꯄꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯅꯤꯡꯊꯣꯏꯅ ꯊꯧꯔꯛꯇꯨꯅ ꯒꯦꯠꯇꯨ ꯍꯥꯡꯗꯣꯔꯛꯂꯤ꯫ ꯒꯥꯔꯤꯗꯨ ꯃꯅꯨꯡꯗ ꯊꯧꯖꯤꯟꯗꯨꯅ ꯈꯥꯝꯂꯤ꯫ ꯍꯥꯟꯅꯅ ꯄꯥꯎ ꯄꯤꯈꯤꯕ ꯑꯣꯏꯕꯅ ꯌꯨꯝꯗꯨꯗ ꯂꯩꯔꯤꯕ ꯃꯌꯥꯝꯗꯨ ꯂꯣꯏꯅ ꯁꯨꯃꯥꯡꯗ ꯂꯦꯞꯇꯨꯅ ꯉꯥꯏꯔꯝꯃꯤ꯫ ꯁꯈꯤꯁꯨ ꯋꯤꯜꯆꯤꯌꯔꯗꯨꯗ ꯐꯝꯗꯨꯅ ꯃꯁꯨꯕ ꯉꯥꯏꯔꯝꯂꯤ꯫ ꯕ꯭ꯔꯦꯗꯦꯟ ꯒꯥꯔꯤꯗꯒꯤ ꯇꯞꯅ ꯀꯨꯝꯊꯔꯛꯇꯨꯅ ꯏꯔꯥ ꯊꯥꯡꯂꯕ ꯃꯤꯠ ꯑꯅꯤꯅ ꯂꯦꯞꯂꯤꯕ ꯃꯌꯥꯝ ꯑꯗꯨꯗ ꯃꯊꯪ ꯃꯊꯪ ꯌꯦꯡꯂꯤ꯫ ꯌꯦꯡꯅ ꯍꯧꯒꯠꯂꯛꯂꯤꯕ ꯄꯤꯔꯥꯡꯗꯨꯃꯗꯤ ꯊꯤꯡꯕ ꯉꯝꯗ ꯅꯨꯄꯥꯒꯤ ꯈꯖꯥꯏꯊꯛꯇꯨꯗ ꯍꯩꯊꯔꯛꯂꯤ꯫ ꯂꯤꯟꯊꯣꯏ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯆꯥꯕꯨ ꯀꯣꯜꯂꯛꯂꯤ ꯃꯈꯣꯜ ꯊꯣꯛꯅ ꯍꯤꯛ ꯀꯞꯇꯨꯅ꯫ ꯃꯆꯤꯟꯗꯁꯨ ꯉꯥꯡꯂꯤ ꯄꯦꯟꯗꯕ ꯋꯥꯍꯩ ꯀꯌꯥ꯫ ꯅꯪ ꯃꯈꯩ ꯀꯗꯥꯏꯗ ꯂꯩꯔꯨꯒꯦ? ꯅꯃꯥꯏꯕꯨ ꯋꯥꯔꯧꯗꯨꯗ ꯑꯁꯨꯛ ꯀꯨꯏꯕꯁꯤ ꯀꯅꯥꯗ ꯂꯣꯠꯇꯨꯅ ꯂꯩꯔꯨꯕꯅꯣ? ꯍꯥ? ꯑꯁꯨꯃꯥꯏꯅ ꯅꯃꯥꯏꯕꯨ ꯗꯟꯗꯤ ꯄꯤꯕ ꯍꯧꯅꯕ꯭ꯔꯅꯦꯍꯦ? ꯀꯣꯜꯂꯤꯕꯗꯨꯃꯗꯤ ꯋꯥꯍꯩ ꯈꯨꯗꯤꯡ ꯆꯠꯁꯤꯜꯂꯤ ꯃꯃꯥ ꯑꯣꯏꯕꯤꯗꯨ꯫ ꯃꯤꯀꯞ ꯈꯣꯜꯗꯨꯃꯁꯨ ꯍꯧꯕ ꯁꯨꯝ ꯍꯦꯟꯒꯠꯂꯛꯂꯤ꯫ ꯑꯇꯥꯕ ꯈꯨꯗꯤꯡꯃꯛ ꯀꯞꯅꯔꯤ꯫ ꯕ꯭ꯔꯦꯗꯦꯟꯁꯨ ꯅꯨꯄꯥ ꯅꯠꯇꯒꯨꯝ ꯃꯃꯥꯕꯨ ꯀꯣꯟꯗꯨꯅ ꯍꯤꯛ ꯀꯞꯊꯣꯔꯛꯂꯤ꯫ ꯃꯌꯥꯝꯗꯨ ꯃꯤꯀꯞꯇꯨꯗ ꯑꯣꯟꯁꯤꯟ ꯀꯞꯃꯤꯟꯅꯩ ꯑꯃꯅ ꯑꯃꯕꯨ ꯈꯥꯝꯅꯕ ꯇꯧꯗ꯫ ꯐꯅ ꯀꯨꯏꯅ ꯑꯗꯨꯝꯅ ꯂꯩꯔꯕ ꯃꯇꯨꯡ ꯃꯌꯥꯝꯗꯨ ꯃꯅꯨꯡꯗ ꯆꯪꯂꯛꯂꯤ꯫ ꯁꯣꯐꯥꯗ ꯆꯪꯁꯤꯟꯗꯨꯅ ꯐꯝꯕ ꯌꯥꯎ ꯂꯦꯞꯄ ꯌꯥꯎ ꯄꯨꯂꯞꯇꯨ ꯂꯩ꯫ ꯄꯣꯏꯔꯩꯅ ꯇꯞꯅ ꯍꯥꯏꯔꯛꯂꯤ ꯁꯪꯊꯥꯅꯨꯒꯤ ꯃꯔꯝꯗ꯫ ꯅꯨꯄꯤ ꯃꯆꯥꯗꯣ ꯑꯉꯥꯡꯁꯨ ꯌꯥꯝꯅ ꯑꯣꯏꯔꯤ꯫ ꯑꯗꯨꯅ ꯃꯇꯝ ꯈꯔꯗꯤ ꯏꯇꯥꯎ ꯊꯣꯏꯕꯒꯤꯗ ꯂꯩꯔꯒ ꯃꯐꯝꯁꯤꯒꯤ ꯆꯠꯅ ꯀꯥꯡꯂꯣꯟ ꯃꯌꯥꯝꯁꯤ ꯇꯝꯖꯈꯤꯁꯅꯨ꯫ ꯃꯥꯅ ꯃꯄꯨꯡ ꯐꯥꯔꯦ ꯍꯥꯏꯔꯕ ꯃꯇꯝꯗ ꯆꯥꯎꯅ ꯂꯨꯍꯣꯡꯁꯤ꯫ ꯑꯗꯨꯒ ꯀꯩꯒꯨꯝꯕ ꯂꯨꯍꯣꯡꯕ ꯇꯥꯔꯕꯗꯤ ꯃꯃꯥ ꯃꯄꯥ ꯂꯣꯏꯅꯃꯛ ꯌꯥꯎꯍꯟꯅꯤꯡꯉꯤ꯫ ꯑꯗꯨꯅ ꯑꯩ ꯃꯔꯤ ꯂꯩꯅꯕ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯤꯑꯣꯏꯁꯤꯡꯒ ꯋꯥꯔꯤ ꯁꯥꯟꯅꯒꯦ꯫ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯈꯨꯟ ꯑꯗꯨ ꯃꯌꯥꯝꯒ ꯆꯪꯅꯕ ꯌꯥꯅꯕ ꯃꯑꯣꯡꯗ꯫ ꯃꯈꯣꯏꯁꯨ ꯐꯤꯕꯝ ꯈꯔ ꯆꯥꯔꯒ ꯃꯆꯥꯒꯤ ꯂꯨꯍꯣꯡꯕꯁꯦ ꯌꯥꯎꯖꯁꯅꯨ꯫ ꯑꯃꯇꯪ ꯄꯣꯛꯆꯕꯤ ꯃꯆꯥꯒꯤ ꯂꯨꯍꯣꯡꯕ ꯌꯥꯎꯗꯕ ꯇꯥꯔꯕꯗꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯅꯤꯡꯉꯝꯗꯕ ꯑꯃ ꯊꯃꯣꯏꯗ ꯂꯩꯍꯧꯔꯅꯤ꯫ ꯂꯩꯔꯤꯕ ꯑꯇꯩ ꯄꯨꯝꯕꯗꯣ ꯂꯣꯏꯅ ꯌꯥꯅꯤꯡꯉꯤ ꯍꯥꯏꯅ ꯃꯣꯠ ꯄꯤꯅꯩ꯫ ꯑꯗꯨꯕꯨ ꯕ꯭ꯔꯦꯗꯦꯟꯗꯤ ꯆꯤꯝꯕꯥꯜꯗꯣ ꯍꯩ ꯍꯥꯏꯖꯔꯕꯁꯨ ꯊꯃꯣꯏꯗꯗꯤ ꯌꯥꯝꯅ ꯌꯥꯅꯤꯡꯗꯦ꯫ ꯐꯠꯇꯦ ꯍꯥꯏꯅ ꯌꯥꯅꯤꯡꯗꯕ ꯅꯠꯇꯦ, ꯁꯨꯞꯅꯒꯤ ꯃꯅꯥꯛꯇ ꯂꯦꯡꯗꯅ ꯊꯝꯅꯤꯡꯕꯅꯤ꯫ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯍꯣꯡꯉꯛꯀꯗꯧꯔꯤꯕ ꯃꯥꯒꯤ ꯊꯋꯥꯏ ꯑꯣꯏꯕꯤꯒꯤ ꯃꯇꯧꯗꯨ ꯌꯦꯡꯅꯤꯡꯕꯅꯤ꯫ ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯈꯤꯗ꯭ꯔꯦ꯫ ꯅꯨꯡꯇꯤꯒꯤ ꯆꯠꯂꯤ ꯊꯣꯏꯕ ꯍꯣꯏꯗ ꯕ꯭ꯔꯦꯗꯦꯟꯗꯨ꯫ ꯂꯤꯟꯊꯣꯏ ꯍꯣꯏꯁꯨ ꯆꯠꯇꯨꯅ ꯎꯅꯔꯨꯏ ꯃꯆꯥꯒꯤ ꯈꯣꯏꯗꯥꯖꯕꯤ ꯃꯥꯕꯨ꯫ ꯃꯌꯥꯝꯗꯣ ꯍꯔꯥꯎ ꯑꯗꯨꯃꯛ ꯂꯣꯏꯅꯩ꯫ ꯑꯦꯂꯤꯅꯥꯒ ꯌꯥꯝꯅ ꯆꯥꯟꯅꯈ꯭ꯔꯦ ꯁꯪꯊꯥꯅꯨꯒ ꯂꯩꯅꯥꯒ ꯑꯅꯤꯗꯣ꯫ ꯅꯣꯡꯃꯒꯤ ꯁꯪꯊꯥꯅꯨ ꯑꯍꯣꯡꯕ ꯃꯌꯥꯝ ꯑꯃ ꯂꯥꯛꯂꯤ꯫ ꯑꯣꯖꯥ ꯀꯧꯗꯨꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯗꯒꯤ ꯍꯧꯔꯒ ꯆꯠꯅꯕꯤ ꯄꯨꯝꯕ ꯇꯥꯛꯍꯜꯂꯤ꯫ ꯏꯝꯄ꯭ꯔꯨꯞꯃꯦꯟ ꯅꯣꯡꯃꯒꯤ ꯂꯩꯔꯛꯂꯤ ꯍꯤꯔꯝ ꯈꯨꯗꯤꯡꯗ꯫ ꯆꯍꯤ 2ꯒꯤ ꯃꯇꯨꯡꯗꯅꯤ꯫ ꯍꯣꯡꯕ ꯅꯥꯏꯕ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯅꯤ꯫ ꯍꯣꯡꯂꯣꯏ ꯍꯥꯏꯕ ꯉꯝꯗ ꯑꯗꯨꯃꯛ ꯍꯣꯡꯅꯔꯤꯕꯅꯤ꯫ ꯅꯪꯁꯨ ꯑꯩꯁꯨ ꯃꯥꯁꯨ꯫ ꯂꯩꯔꯨꯕ ꯃꯐꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯍꯣꯡꯕ ꯅꯥꯏ꯫ ꯄꯨꯡꯂꯣꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯖꯒꯣꯏ ꯁꯥꯕ ꯍꯥꯏꯕꯁꯤ ꯍꯧꯅꯁꯥꯅꯤ꯫ ꯄꯨꯔꯛꯂꯤꯕ ꯃꯇꯝꯒꯤ ꯑꯍꯣꯡꯕ ꯂꯛꯇ ꯁꯪꯊꯥꯅꯨꯁꯨ ꯑꯃꯅꯤ꯫ ꯉꯁꯤꯗꯤ ꯁꯪꯊꯥꯅꯨ ꯌꯥꯝꯅ ꯍꯣꯡꯂꯦ꯫ ꯃꯇꯝ ꯑꯃꯒꯤ ꯁꯪꯊꯥꯅꯨꯗꯨ ꯑꯣꯏꯗ꯭ꯔꯦ꯫ ꯐꯤꯖꯦꯠ ꯆꯛꯆꯥ ꯋꯥꯉꯥꯡ ꯁꯉꯥꯡ ꯇꯧꯊꯣꯔꯛꯄ ꯊꯕꯛ ꯃꯤꯅꯣꯛ ꯄꯨꯝꯕ ꯑꯃꯠꯇ ꯃꯥꯟꯅꯗ꯭ꯔꯦ ꯄꯨꯝꯍꯣꯡ ꯍꯣꯡꯂꯦ꯫ ꯃꯔꯛꯁꯤꯒꯤ ꯑꯍꯣꯡꯕ ꯃꯔꯛꯇ ꯂꯩꯅꯥꯁꯨ ꯌꯥꯎꯔꯤꯕꯅꯤ꯫ ꯅꯨꯄꯤ ꯑꯣꯜꯂꯦ ꯂꯩꯅꯥꯁꯨ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯑꯍꯣꯡꯗꯕ ꯑꯃꯗꯤ ꯂꯩꯔꯦ꯫ ꯃꯆꯤꯟꯗꯤ ꯊꯥꯏꯅꯒꯤ ꯆꯤꯟꯗꯣ ꯑꯗꯨꯃꯛ ꯑꯣꯏꯔꯦ꯫ ꯑꯅꯤꯗꯨ ꯆꯪꯗꯨꯅ ꯀꯣꯏꯂꯥꯡ ꯂꯥꯡꯂꯤ ꯏꯃꯨꯡꯗ ꯄꯨꯝꯅꯤꯟ ꯅꯤꯟꯈꯩ꯫ ꯀꯤꯆꯟꯗ ꯑꯃꯨꯛ ꯆꯪꯁꯤꯜꯂꯤ ꯑꯃꯨꯛ ꯊꯣꯔꯛꯂꯤ ꯑꯃꯨꯛ ꯆꯪꯉꯤ꯫ ꯉꯁꯥꯏꯗꯒꯤ ꯑꯅꯤꯗꯨꯒꯤ ꯃꯇꯧ ꯌꯦꯡꯂꯤꯕ ꯊꯣꯏꯕꯅ ꯅꯣꯏ ꯑꯅꯤꯒꯤ ꯆꯥꯛꯇꯨꯕꯨ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦꯅꯦ? ꯃꯤ ꯂꯥꯛꯄꯅ ꯍꯥꯟꯕ ꯇꯥꯔꯦꯗ꯫ ꯂꯩꯅꯥꯅ ꯀꯤꯆꯟꯗꯒꯤ ꯈꯣꯟꯖꯦꯜ ꯍꯧꯔꯞꯅ ꯍꯣ ꯂꯣꯏꯔꯦ ꯀꯩꯗꯧꯔꯒꯦ? ꯉꯥꯛ ꯌꯥꯝꯈꯤꯗ꯭ꯔꯦꯍꯦ ꯃꯁꯤꯒꯤ ꯍꯅꯨꯕꯁꯦ꯫ ꯂꯩꯅꯥꯒꯤ ꯋꯥꯗꯨꯗ ꯁꯪꯊꯥꯅꯨ ꯃꯆꯤꯟ ꯈꯨꯝꯗꯨꯅ ꯅꯣꯛꯂꯤ꯫ ꯃꯩꯔꯤ ꯃꯆꯨꯒꯤ ꯐꯅꯦꯛꯇꯨꯃꯅꯤ ꯕ꯭ꯂꯦꯛ ꯀꯂꯔꯒꯤ ꯇꯣꯞꯁꯇꯨꯃꯅꯤ꯫ ꯉꯧꯔꯣꯛ ꯉꯧꯕꯤ ꯀꯨꯆꯨꯗꯨꯗ ꯍꯥꯏꯐꯝ ꯈꯪꯗ ꯐꯖꯔꯦ ꯃꯤꯅꯣꯛꯇꯨꯃꯒ꯫ ꯀꯣꯏꯀꯛꯅꯕꯤ ꯁꯥꯏꯗꯨꯃꯁꯨ ꯍꯧꯒꯠꯈ꯭ꯔꯦ ꯉꯁꯤꯗꯤ꯫ ꯆꯞ ꯇꯤꯡꯍꯧꯕ ꯁꯝꯂꯥꯡꯗꯨꯃꯁꯨ ꯆꯥꯎꯔꯞ ꯀꯔꯂꯤ ꯇꯧꯔꯤ ꯃꯥꯜꯂꯦ꯫ ꯏꯃꯨ ꯃꯨꯕꯗꯨꯃꯁꯨ ꯉꯥꯡꯇꯛꯀ ꯇꯧꯔꯝꯂꯦ꯫ ꯂꯩꯅꯥꯗꯣ ꯁꯪꯊꯥꯅꯨꯒꯤ ꯈꯨꯅꯣꯛꯇꯨꯗ ꯅꯣꯛꯀꯅꯨ ꯏꯕꯦꯝꯃ ꯀꯩꯗ ꯅꯣꯛꯅꯤꯡꯉꯤꯅꯣ? ꯅꯪꯅ ꯅꯣꯛꯄꯁꯦ ꯏꯔꯥꯡ ꯍꯦꯛꯇ ꯊꯣꯛꯄꯅꯦ꯫ ꯑꯗꯨꯁꯨꯅꯦ ꯅꯨꯡꯁꯤ ꯏꯔꯥꯡ꯫ ꯑꯁ ꯌꯥꯔꯤꯕ ꯆꯦ꯫ ꯍꯪꯉꯛꯇꯣꯏꯅꯦ ꯍꯦꯛ ꯂꯥꯛꯄꯒ ꯅꯣꯛꯄ꯭ꯔꯥ ꯑꯗꯨ ꯇꯧꯕ꯭ꯔꯥ ꯑꯗꯥ ꯇꯧꯕ꯭ꯔꯥꯅ꯫ ꯑꯃꯐꯥꯎ ꯈꯨꯝꯕ ꯅꯪꯗ꯭ꯔꯤꯉꯩ 10ꯅꯤ ꯃꯥꯅ ꯍꯪꯖꯤꯜꯂꯛꯀꯗꯣꯏꯁꯦ꯫ ꯑꯃꯇ ꯈꯨꯝꯃꯨꯅꯦ ꯏꯆꯦ꯫ ꯃꯥ ꯉꯔꯥꯡꯗꯒꯤ ꯁꯣꯅꯣ ꯀꯟꯅ ꯆꯨꯔꯤꯕꯅꯤ꯫ ꯀꯩꯃꯨꯛ ꯇꯧꯅꯤꯅꯣ ꯍꯥꯏꯁꯦ? ꯂꯨꯍꯣꯡꯁꯦ ꯌꯥꯗꯦꯅ ꯏꯔꯥꯡ ꯀꯟꯅ ꯇꯧꯔꯤ꯫ ꯌꯥꯕꯩꯗꯤ ꯌꯥꯔꯕꯅꯦ ꯂꯨꯍꯣꯡꯕ ꯍꯥꯏꯗꯣ꯫ ꯅꯣꯏ ꯑꯅꯤꯁꯨ ꯀꯩꯔꯦ ꯀꯩꯅꯣ? ꯆꯍꯤ 2 ꯁꯨꯔꯛꯑꯕꯅꯤ ꯅꯣꯏ ꯑꯅꯤꯅ ꯆꯦꯜꯂꯤꯁꯦ꯫ ꯏꯆꯦꯒꯩꯗꯩꯒ ꯍꯥꯟꯅ ꯂꯨꯍꯣꯡꯗ꯭ꯔꯗꯤ ꯑꯩꯈꯣꯏꯗꯤ ꯉꯝꯃꯣꯏꯀꯣ꯫ ꯂꯩꯅꯥꯗꯣ ꯈꯔ ꯁꯨꯛꯇꯣꯛꯇꯨꯅ ꯅꯣꯏ ꯅꯇꯩꯗꯣ ꯏꯕꯦꯝꯃ ꯂꯦꯝꯃꯟꯗꯅꯅꯦ ꯍꯩꯅꯗꯕ ꯑꯃ ꯌꯥꯎꯔꯕꯅꯦ ꯑꯩ꯫ ꯀꯩ ꯅꯨꯄꯥꯅꯣ ꯈꯪꯗꯦꯃꯤ ꯑꯗꯨꯛ ꯌꯥꯝ ꯂꯦꯝꯕꯗꯨꯕꯣ꯫ ꯑꯩꯅ ꯃꯔꯣꯜ ꯑꯃ ꯂꯦꯝꯗꯕꯅꯦ꯫ ꯁꯤꯡꯊꯥꯅꯨꯗꯨ ꯅꯣꯛꯂꯗꯨꯅ ꯍꯥꯏꯒꯨꯝꯗꯅ ꯂꯦꯝꯗꯤ ꯂꯦꯝꯃꯤ ꯑꯩꯈꯣꯏ ꯑꯇꯩꯁꯦ꯫ ꯋꯥꯒꯁꯦ ꯇꯞ ꯇꯞꯅ ꯍꯦꯛ ꯉꯥꯡꯉꯗꯅ꯫
ꯃꯣꯏ ꯃꯅꯥꯎꯄ ꯏꯁꯧ ꯂꯥꯡꯕꯗꯨꯒ ꯑꯣꯟꯊꯣꯛ ꯈꯦꯠꯅꯈ꯭ꯔꯦ ꯑꯁ ꯏꯁꯧ ꯂꯥꯕꯒꯗꯤ ꯍꯥꯏꯅꯨꯗ ꯃꯤ ꯑꯩꯈꯣꯏ ꯕ꯭ꯔꯦꯗꯤꯡ ꯌꯥꯝ ꯐꯩ ꯀꯩꯅꯣ ꯑꯗꯨꯒ ꯌꯥꯝ ꯆꯝꯃꯤꯗꯨꯕꯣ ꯏꯁꯧ ꯂꯥꯕ ꯀꯥꯏꯅꯒ ꯍꯦꯛꯇ ꯍꯥꯏꯕꯗꯨꯗꯤ ꯍꯦꯟꯃꯟꯗ꯭ꯔꯣ ꯍꯦꯟꯃꯟꯗꯦ ꯏꯆꯦ ꯅꯪ ꯈꯪꯗ ꯇꯧꯏꯅꯤ ꯏꯁꯧꯁꯦ ꯈꯨꯠꯂꯥꯡ ꯑꯃꯅꯤ ꯗꯥꯏꯅꯤꯡ ꯇꯦꯕꯜꯗ ꯂꯩꯔꯤꯕ ꯐꯣꯟꯗꯣ ꯔꯤꯡ ꯈꯤꯡꯂꯛꯄꯗꯨꯗ ꯑꯅꯤꯗꯨꯒꯤ ꯋꯥꯔꯤꯗꯣ ꯖꯞ ꯂꯦꯞꯄꯤ ꯁꯤꯡꯊꯥꯅꯨ ꯆꯪꯁꯤꯟꯗꯨꯅ ꯐꯣꯟꯗꯣ ꯌꯦꯡꯉꯤ ꯑꯗꯨꯒ ꯂꯩꯅꯥꯗ ꯌꯦꯡꯗꯨꯅ ꯍꯥꯏꯐꯦꯠ ꯁꯨꯒꯠꯂꯒ ꯍꯥꯏꯔꯛꯂꯤ ꯏꯁꯧ ꯃꯄꯤ ꯀꯣꯜꯂꯤ ꯄꯥꯏꯈꯠꯂꯣꯗꯅ ꯉꯔꯥꯡꯒꯤ ꯏꯁꯧꯗꯣ ꯀꯟꯇꯤꯅ꯭ꯌꯨ ꯇꯧꯔꯛꯇꯣꯏꯔꯝꯅꯤ ꯄꯥꯏꯈꯠꯀꯦ ꯍꯦꯛ ꯇꯧꯕꯒ ꯀꯣꯜꯗꯣ ꯃꯤꯁ ꯀꯣꯜ ꯇꯥꯈ꯭ꯔꯦ ꯔꯤꯡꯗꯣ ꯐꯨꯜ ꯆꯠꯄꯗꯤ ꯅꯠꯇꯦ ꯑꯁꯣꯝꯗꯒꯤ ꯔꯤꯡ ꯆꯠꯄ ꯂꯣꯏꯗ꯭ꯔꯤꯉꯩ ꯀꯛꯈꯤꯕꯅꯤ ꯁꯤꯡꯊꯥꯅꯨ ꯐꯣꯟꯗꯣ ꯄꯥꯏꯔꯒ ꯑꯃꯨꯛ ꯂꯩꯅꯥꯗ ꯂꯦꯞꯂꯤꯕ ꯑꯗꯣꯝꯗꯨꯗ ꯂꯥꯛꯂꯤ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯏ ꯀꯣꯜꯗꯨꯃꯁꯨ ꯍꯟꯗꯛꯇꯤ ꯐꯠ ꯑꯗꯨꯝ ꯄꯥꯏꯈꯠꯂꯒ ꯂꯥꯎ ꯊꯥꯗꯣꯛꯇꯨꯅ ꯔꯦꯛꯇꯨꯗ ꯊꯝꯂꯤ ꯍꯦꯜꯂꯣ ꯇꯥꯝꯆꯥ ꯀꯥꯏ ꯆꯠꯂꯨꯒꯦ ꯀꯥꯏ ꯆꯠꯂꯨꯒꯦꯕ ꯐꯣꯟꯒꯁꯦ ꯑꯃꯨꯛ ꯇꯧꯕꯗ ꯄꯥꯏꯅꯤ ꯈꯪꯗ ꯀꯥꯏ ꯆꯠꯂꯨꯅꯣꯃꯤ ꯅꯪ ꯏꯔꯥꯡ ꯌꯥꯝ ꯄꯥꯝꯃꯗꯤꯅꯦ ꯅꯪ ꯀꯗꯥꯏꯗꯅꯣꯕ ꯅꯪ ꯏꯔꯥꯡ ꯇꯧꯔꯤꯁꯤ ꯌꯥꯝ ꯊꯨꯅ ꯍꯥꯏꯔꯣꯀꯣ ꯇꯥꯗ꯭ꯔꯣꯏꯅꯦ ꯍꯥꯏꯁꯦ ꯄꯨꯔꯥ ꯏꯁꯧ ꯃꯄꯤꯅꯤ ꯏꯁꯧ ꯀꯞꯊꯥꯔꯛꯄꯗꯨ ꯃꯉꯥꯏ ꯃꯥꯅ ꯉꯥꯛꯇꯪ ꯈꯞꯄꯤꯗꯣ ꯃꯤꯅ ꯉꯥꯡꯕꯒꯤ ꯆꯥꯟꯁ ꯀꯝꯇ ꯄꯤꯗꯈꯩ ꯃꯥꯒꯤ ꯊꯣꯛꯄ ꯑꯃ ꯍꯦꯛꯇ ꯔꯦꯞ ꯊꯤꯗꯔꯛꯄꯅꯤ ꯁꯤꯡꯊꯥꯅꯨꯁꯨ ꯏꯁꯧ ꯂꯥꯡꯂꯛ ꯈꯨꯝꯂꯛꯂꯤ ꯍꯣꯝꯇ ꯉꯥꯡꯖꯒꯦ ꯀꯩꯗꯧꯔꯒꯦ ꯉꯥꯡꯅꯕꯒꯤ ꯆꯥꯟꯁ ꯀꯝꯇ ꯄꯤꯗꯦ ꯍꯥꯏꯕꯅꯤ ꯆꯥꯟꯁ ꯀꯥꯏꯅ ꯅꯃꯥꯏꯗ ꯊꯨꯒꯥꯏꯕ꯭ꯔꯣ ꯑꯩꯅ ꯅꯪꯉꯣꯟꯗ ꯋꯥ ꯉꯥꯡꯕꯗ ꯏꯪꯂꯤꯁ ꯊꯦꯠꯄ ꯌꯥꯔꯣꯏꯅ ꯍꯥꯏꯕ ꯅꯠꯇ꯭रो ꯌꯥꯝ ꯊꯦꯠꯅꯤꯡꯕ꯭ꯔꯅ ꯏꯪꯂꯤꯁꯇꯣ ꯌꯥꯝ ꯊꯦꯠꯅꯤꯡꯕ꯭ꯔꯕ ꯅꯪ ꯑꯁ ꯇꯥꯝꯆꯥ ꯏꯁꯧꯒ ꯇꯧꯁꯜꯂꯛꯏꯅꯦ ꯑꯩꯉꯣꯟꯗ ꯅꯪ ꯁ꯭ꯋꯥꯏꯗ ꯊꯝꯕ ꯌꯥꯗ꯭ꯔꯦ ꯉꯁꯤ ꯂꯥꯛꯄꯗ ꯆꯤꯡ ꯑꯃꯗꯅ ꯌꯨꯝ ꯁꯥꯔ ꯊꯝꯃꯅꯤ ꯑꯗꯨꯗ ꯅꯪ ꯍꯦꯛ ꯂꯩꯔꯨ ꯌꯥꯔꯦ ꯊꯝꯃꯨ ꯂꯥꯛꯇꯧꯗꯣ ꯀꯣꯛ ꯂꯥꯎ ꯌꯥꯗ꯭ꯔꯣ ꯁꯅꯥ ꯅꯪ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯅꯪ ꯀꯣ ꯑꯩ ꯌꯥꯝ ꯆꯥꯛꯑꯦ ꯍꯥꯏꯁꯤꯅꯤ ꯊꯝꯃꯣ ꯍꯥꯏꯕꯅꯦ ꯊꯝꯃꯣꯏ ꯑꯩ ꯊꯝꯃꯒ ꯅꯪ ꯀꯅꯥꯒ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯍꯥꯏꯅꯣ ꯉꯥꯡꯍꯧꯔꯣ ꯑꯩ ꯊꯝꯃꯦ ꯑꯁꯤ ꯍꯥꯏꯔꯒ ꯐꯣꯟ ꯐꯠ ꯀꯛꯊꯠꯂꯤ ꯉꯁꯥꯏꯗꯒꯤ ꯋꯥꯔꯤ ꯇꯥꯔꯤꯕ ꯂꯩꯅꯥꯗꯣ ꯍꯧꯖꯤꯛꯇꯗ ꯃꯈꯣꯜ ꯊꯣꯛꯅ ꯊꯤꯛ ꯊꯤꯛ ꯅꯣꯛꯊꯣꯔꯛꯂꯤ ꯁꯤꯡꯊꯥꯅꯨꯁꯨ ꯍꯧꯖꯤꯛꯇꯗ ꯃꯈꯣꯜ ꯊꯣꯛꯅ ꯅꯣꯛꯂꯛꯂꯤ ꯑꯅꯤꯗꯨꯅ ꯀꯟꯅ ꯅꯣꯛꯂꯤꯉꯩ ꯊꯣꯏꯕꯅ ꯊꯣꯡꯖꯤꯜꯗꯒꯤ ꯅꯣꯛꯇꯅ ꯑꯃꯨꯛ ꯂꯩꯔꯕ ꯇꯧꯔꯤꯁꯤꯕꯣ ꯂꯣꯏꯁꯤꯜꯂꯣꯅꯦ ꯅꯣꯏ ꯑꯅꯤꯕꯣ ꯂꯣꯏꯔꯦ ꯆꯥꯗꯧꯕ ꯃꯤꯁꯤꯡꯗꯣ ꯏꯁꯧ ꯀꯟꯅ ꯇꯧꯔꯤ ꯍꯣꯏ ꯌꯧꯔꯛꯇꯧꯔꯦ ꯉꯥꯏꯍꯥꯛ ꯋꯥꯠꯂꯤꯌꯦ ꯂꯣꯏꯁꯤꯜꯂꯒ ꯊꯝꯕ ꯍꯥꯏꯁꯤꯅ ꯐꯗꯣꯏꯅꯤꯅꯦ ꯂꯣꯏꯁꯤꯜꯂꯦ ꯂꯣꯏꯔꯒꯨꯝꯕꯅꯤ ꯑꯩꯈꯣꯏꯗꯤ ꯏꯔꯣꯜꯗꯨꯗ ꯉꯥꯏꯔꯁꯤꯕꯣ ꯍꯣꯏ ꯂꯣꯏꯁꯤꯜꯂꯣ ꯋꯥꯗꯣ ꯍꯥꯏꯔꯝꯂꯒ ꯊꯣꯏꯕꯗꯣ ꯑꯃꯨꯛ ꯊꯣꯛꯈ꯭ꯔꯦ ꯑꯅꯤꯗꯣ ꯑꯃꯨꯛ ꯌꯦꯡꯅꯔꯒ ꯅꯣꯛꯄꯗꯣ ꯃꯈꯥ ꯆꯠꯊꯩ ꯌꯥꯝ ꯅꯣꯛꯅꯤꯡꯂꯨꯕꯒꯤ ꯃꯑꯣꯡꯅꯤ